Lakhipuronline puthokchaba January ki tang 12 nongmaijing numit ki Khomjinba Pao tabirase. Ahanbada maruoi papao. Bharat Bangladesh ngamkhaida khariba tingkhang panba sambal asigumna Bharat Myanmar gi ngamkhaida su thingzilagani haina Union Home Minister Amit Shah na phongdokre. Ahum suba Barak Kumhai Barak Harvest Festival 3.0 Kasar Singirbon mutum lekai dangarang loisingkre. All Assam Manipuri Students Union Amsu gi thobu basingna handakta APSC gi CCE exam da mai paklakraba singbo ikai khumna jakre. Pradhan Mantri Rashtriya Bal Puruskar mana phanglagadaba angang 18 gi manungda Manipur dagi linthoi chanamam yaurakle amasung monoranjan mihata semkiba JSC na kaukiba Manipur pumbagi pungni punipan gi general strike ki mami jiribam da sutakre. Haujik mapungoi papau tabirasi. Bharat Bangladesh ngamkhai da khariba tingkhang panba sambal asigumna Bharat amadi Myanmar gi ngamkhai da su sambal khaduna thingzilagani haina leibak asigi Union Home Minister Amit Shah na ngarang Guwahati gi Surusajai Stadium da Assam Police Commando gi tharomama da wangang latuna mahakna opamasi phongdokibani. Mahakna hai haujik Bharat amadi Myanmar gi marakta sambal asi khadabagumbani PM Modi gi lengakna masibu Tingna na baltabak paikhalagani haina phongdoki. Nakalamaramda Kendra gilingakna Bharat Myanmar ngamkhai gi sambal khargani haibagi matang asida Mizoram gi CM Laldu Homa na hai Center lengakna paikhalagliba Bharat amadi Myanmar ngamkhai da sambal khabagi wapamasi aikoina thingbagi authority nate adubu masibu thingzinbada mahangna yaningdaba phongdoki. January gi tang 10 ngarang thangje nimita Kasar Singirbon gi mutum lekaida Ahum suba kumhai Barak Harvest Festival 3.0 tongan ba thorom kaya galoinana pangthokre. January gi 18 gi numidang wairamda film show amaga loinana haudokluba matung ngarang thangje nimit ki ayuki pung 8 makhaida Wainadia Chan Chairman Bikasi Agro Kunjalaima Devi mutum lekai mera paibi Jamuna Singha President Lomilup Sanalembi Devi Tareng ASG Dayanidhi Sharma Chairman Barak Dairina Chingba Miyoi Singna Maira Chukatuna Thorom Haudoki Thokjom Bishanath ex-member Manipuri Language Advisory Board Sahitya Academy New Delhi na Phawoibi Imabu Thaunijabagi Thorom Pangthoki Thorom Haudokpo oina Sopon Asangbam Secretary Lomilup Assam na Barak Harvest Festival gi Pandam Singh Sukaina Miyamda Phongdoki Professor Dr. Ganga Bhushan Department of Social Work Assam University na Barak Harvest Festival gi theme lam amasung marumarang miyoi bagi amata oiba punsi gi mathau taba potlam sing haibagi matangda wapam sing thamki festival asigi ahan session da Professor Dr. Ramananda Singha Dean Jawaharlal Nehru School of Management Studies Assam University na moderator oikiba session da Dr. Arup Burman Head Department of Business Administration Dr. Ajita Tiwari Head Department of Agriculture Engineering Dr. Parthankar Chaudhary Professor Department of Ecology Assam University na chingba miyoi singna lau singu bagi hiramda makhal makha gi pauta kya thambiram ke Ravi Shankar Ligmabam DDM Nabard na moderator oikiba session da Dr. AR Ahmad District Agriculture Officer Kasar A Rahman Principal Scientist Krishi Bigyan Kendra Kasar Jitendra Bhuya District Veterinary Officer Kasar amadi Barak Valley Circle gi Irrigation gi Superintending Officer Bimol Kolita na chingba miyoi singna lau singu Marilena Maroi Bawapam Singh amasung pauta kya pikhi Wainadia Chan Singha na preside tawraga phamkiba nungthilgi aphongba mifamda Lakhipur gi Honorable MLA Sri Kaushik Rai amadi Yumna Mani Singha na chingba akhana miyoi kya na sarukjakhi Sri Kaushik Rai na Assam amasung Bharat Sarkar gi lahu singu program singi mateng lauraga Farmer Producer Organization gi kuthangda lomi singi senthokta double oinana bahona minasi haiba wapam phongdokhi thorom gi khudongchaba lauraga handakta lauthokiba APSC CCE exam da rank componitoi da mai paklakraba SCS Ningombam Ranabir gi maphamda Lakhipur gi MLA Sri Kaushik Rai Lomilup Assam Singirbon Development Association Mutum Lekai Mera Paibi amasung Amsu Lakhipur District Committee na Lengyan Kudul Tamduna ikai khumna jaba phongdokhi Thauramda Assam gi Best Farmer Award phanglakrabi Sanalembi Devi gi maphamda su Mutum Lekai Mera Paibi singna ikai khumna jakhi Makhata na nat ki oiba jagoi segi thorom amasu khungangi naha singna saruk yaduna harauti amna pangthokhi Thauramda Aman Prakash Mina IPS SGPO Lakhipur na saruk yakhiba galinana mahakna apaba khunai ama semlasi haiba wapam phongdoklamki
लेगेसी के बारे में, ये कि कैसे एग्रीकल्चर को प्रमोट किया जाए, कैसे एग्रीकल्चर इनकम को डबल किया जाए। सरकार अपने ओर से जो मदद करने का सरकार की तरफ से मदद हो रहा है, लेकिन हम लोग किसान को कैसे मदद किया जाए, किसान को कैसे आगे किया जाए, ये काम पिछले दिन से ये तीनों संगठन कर रहे हैं। और इसका फायदा भी हम लोग देख रहे हैं कि कुछ दिन पहले जो एक एग्रीकल्चर के ऊपर में लोगों का एक नेगेटिव थिंकिंग था कि एग्रीकल्चर करने से कोई फायदा नहीं है, एग्रीकल्चर करने से जो एग्रीकल्चर में जो कॉस्ट आता है उसका रिटर्न नहीं होता। लेकिन आज धीरे धीरे समय के साथ सारा परिवर्तन हुआ, समय के साथ टेक्नोलॉजी का भी परिवर्तन हुआ, अपना सिस्टम का भी लोगों ने चेंज किया। दूध वाले को, एक गाय पालने वाला आदमी को भी सरकार रिपब्लिक डे में दिल्ली में सम्मान देता है, लेकिन उन्होंने भी ऐसा ही काम किया है कि डेली एक महिला होके भी 215 लीटर दूध डेली निकालता है। उसका डेली कमाई है 10,000 रुपया और महीना का 3 लाख रुपया। कोई ऑफिसर से भी ज्यादा वो कभी कभार कमा लेता है। तो ये सोच रखना है कि नौकरी करना नहीं है, काबिल बनना है। जहां पे भी हम लोग जो भी काम करें काबिल हो। नौकरी करने के बाद भी हम लोग काबिल नहीं बने तो हम कुछ नहीं हो पाएगा। लेकिन खेत करने से भी अगर काबिल आदमी हो तो कोई बहुत आगे तक जा सके। तो और सबको फिर आज का ये प्रोग्राम में वेलकम करके मैं यहाँ पे मेरा वेलकम एड्रेस और हम लोग का जो इस प्रोग्राम ऑब्जेक्टिव मैं यहाँ पे रुकना चाहता हूँ। कोई चुमना हाने के ट्रेडिशनल मुएदा लोग सुझे बनी अदुगा माना अदुगी लोग सुझरी बदो अदुबो माना डिपार्टमेंट पुनः मत का संजन रहेगा मसीह खुंगा मसीह चौकन नबगी दमक तो होना रहेगा मसाना अकोन थबक पीब फंग दबदुगी अकोन थबक पीब गमना नबगी दमक ता होना रहेगा विकास खंगे बराक डायरी खंगे करें एग्रीकल्चर इंस्टीट्यूट खंगे अदुगा अकोई ऑर्गेनाइजेशन नमगा ममिंग आयुजिनी चंद्रे पुनः मत से मसीना होना दुना मसी लोंगी लुप हाई न पुनः मक्की अपुन ममिंगा पांगफुइबा हार्वेस्ट फेस्टिवल 3.0 बहुत बेसि क्वांटिटी होले दियार सुविधा, कम क्वांटिटी होले दियार सुविधा নাই। কিন্তু কম কোয়ান্টিটি প্রোডিউসারে যেটা কম কোয়ান্টিটির প্রোডিউসার হয় তারা কিন্তু ঘরে থেকে প্রোডাকশন করে, আর ওই কোয়ান্টিটিটা কিন্তু একসঙ্গে যদি মিলিয়ে যায় তাহলে ওই কোয়ান্টিটিটা অনেক বেশি হয়ে যায়, অনেক বেশি হয়ে যাবে। কারণ 2 কেজি 3 কেজি 5 কেজি 10 কেজি এটা যদি কালেকশন করা যায় তাহলে এটা বেশি হয়ে যায় নাম্বারে। হয়তো মানে বেশি কোয়ান্টিটির যে প্রোডিউসার হয়তো 2 জন, কিন্তু কম কোয়ান্টিটি প্রোডিউসার হয়তো 1000 জন। এখন দুইটাকে যদি অ্যাসেম্বল করা যায় তাহলে একটা হচ্ছে ট্রান্সপোর্টেশন, মানে সমবায় যদি হয় বা কোনো অর্গানাইজেশন হয়, কোনো কোম্পানি হয়, লোকাল কোম্পানি যদি হয় থাকে তাহলে এই লোকাল কোম্পানি নিজের কালেকশন সেন্টার বানিয়ে নিতে হবে। All Assam Manipuri Students Union AMSU gi thobu singna handakta APSC gi CCE exam da mai paklakraba singbo ikai khumna jakre। handakta APSC gi combined competitive examination gi SCS rank humpuni thoi da mai paklakraba Singirbon maning lekai gi Ningombam Lukesor amadi Ningombam Ongpi Marathon gi machanupa Yaima N Ranabir Singha loinana Sonai Mongolpur dagi hojikna Station Road Tarapur Silchar da leiriba Maibam Manglemba amadi Maibam Ongbi Georgena Rani gi machanupa SCS rank nipuni thoi M Bikramjit Kumancha amadi Ramnagar Berakhal dagi O Omarendra Singha amadi O Ibemlei Devi gi machanupi rank khumbutra mapanda Assistant Account Officer oina mai paklakrabi O Nandita Singha gi maphamda AMSU gi advisor Saikhom Kamlakanta Kirogopal Sharma Laisram Satyajit amadi Executive Singh AMSU Central Committee gi AGS Phanjobam Indrajit Finance Secretary Ahong Sangbam Rohan amadi AMSU Lakhipur District Committee gi President Mutum Thoiba General Secretary Sagapam Bishop na chingbana achamba khudol tamduna ikai khumnaba utkhi haina AMSU Central Committee ki General Secretary Asangbam Shoponna khangalakli।
Handakta lauthokkiba Assam Public Service Commission APSC na loba CCE exam na mai paglakraba jaribon lamdamgi chauthokjaningai oiraba P Shantanu Singhabu Manipuri Sahitya Parishad Assam Hailakandi Jila Committee na memento koloinana lengyan fikudol tamduna haraute amna okre tauramda Parishad ki Hailakandi Jila Committee ki VP L Khogendra Secretary Konsam Robindra Parishad ki Central Committee ki VP K Sopon Parishad ki jaribon nongchup masa Committee ki President P Hemanta P Noni Babu P Amrit L Sarat L Joy Kantana Chingba Miyoi Singh Sarujaki Laibak asigi nupi singda masana masabu thabak pijanabagi thawrangi makhada laingakna SSG member singda lupa lising tara thauduna pinabagi pandamda Lakhipur gi ate ate GP singda pangthokkibagum ngarang Sribar GP gi oina Mukhyamantri Mahila Uddamita Abhiyan gi thawram pangthokre thawramda SSG member sing khudingmakta form yenthokre thawramadu Lakhipur gi MLA Kaushik Rai BDO Bhaskar Jyoti Saikia Block Coordinator Mohan Dev Senior Citizen Nil Babu Singh Bhaskar Singha Sribar GP की VP L Bita Mohan Singh GRS Sandeep Pal Sribar GP Secretary Sandeep Kumar Patua Jibika Sakhi Komolini Singha CLF President Bina Devi na chingba miyoi singna tharomda saruyaki Pradhanmantri Rashtriya Bal Puruskar 2024 gi mana phanglagadaba angang 18 gi manungda Manipur dagi linthoi chanambam yaurakle New Delhi gi Bigyan Bhavan da hayeng pangthokadaba thoramda manasi Rashtrapati Draupadi Murmu na yenthokani judo masana da thoidok hindokpagi damak linthoi chanambam da manasi pikadabani Pradhanmantri Rashtriya Bal Puruskar manasi chahi Mangadagi na 35 gi kanglupta leiba angang sigda makoi na art amati culture thauna phaba innovation science amasung technology kunai thogul amadi sana khonabagi lamda makoina mithoi mihan oirakpagi damak makoida manasi pibani Kuki militant singna chathakiba landa laikidraba takhilemba manoranjan mihata semkiba Joint Action Committee JSC na laingakta matam thakraba phawba paukhum amata phangdabadagi JSC na lauthokkiba Manipur pumbagi pungni phunipan gi general strike ngarang thangjanumit ki ayuki pung manga dagi hokibaga loinana Jiribam district tasu banasigi mami takre lambida mi kaya chanakhide banna maram oiraga dukan ayamba thonglonaki kaithelsu mi kaya phamnakhide haire hauzik phawbagi oina thokaningdaba thodok thokpagi paw leite haina Jiri News Network tagi phangba paw asina haire Kanganjaba ma Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba haure Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chimbagi atenba matamgi oiba course ngi tamaktasu admission haujare SM Dev Civil Hospital Silchar practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 939573245 da of Honobio Nungairaba Pao Kasar Pular Tolda Holistic Therapy Center ama hangduk chare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Aroibada maruiba pau amukhanna
भारत बांग्लादेश ngam खारिबा तिंखंग पानबा संबल असिगुमना भारत म्यांमार गी ngam थिंगजिलगनी हाइना यूनियन होम मिनिस्टर अमित शाह न फोंदोक्रे अहुम सुबा बराक लौरो कुमहै बराक हार्वेस्ट फेस्टिवल 3.0 कासार सिंगिरबन मुतुम लेकाय दंगरांग लोइसिनख्रे ऑल असम मणिपुरी स्टूडेंट्स यूनियन आमसु गी थौबुबा सिंगना हंदकता APSC गी CCE एग्जाम द माय पाकलखरबा सिंगबो इकाय खुमना जख्रे प्रधानमंत्री राष्ट्रीय बाल पुरस्कार मना फंगलगदबा आंगांग 18 गी मनुंगदा मणिपुर दगी लिंथोय चनमम यावरकले अमसुंग मनोरंजन मिहात सेमकिबा जे सिना कौखिबा मणिपुर पुंबगी पुंगनि पुनिपान गी जनरल स्ट्राइक की ममी जिरिबामदा सुताख्रे लखीपुर ऑनलाइन YouTube चैनल गी पाव संदोक जबा ngasi gi oinadi matang asida loijare।